ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯣꯔꯤ ꯇꯔꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯖꯤꯠ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ, ꯃꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤ꯫ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅ ꯍꯥꯏꯅ ꯈꯟꯈꯤꯗꯧꯔꯤꯕꯒꯦ? ꯑꯃꯨꯛꯀꯗꯤ ꯅꯤꯡꯁꯤꯡꯉꯨ, ꯅꯪ ꯈꯨꯖꯥꯏꯗꯨ ꯀꯗꯥꯏ ꯊꯝꯈ꯭ꯔꯕꯒꯦꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ, ꯈꯨꯖꯥꯏꯗꯨ ꯑꯩꯅ ꯑꯩꯒꯤ ꯀꯥꯒꯤ ꯇꯦꯕꯜ ꯃꯊꯛ ꯑꯁꯤꯗ ꯊꯅꯝꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯕꯤꯒ ꯏꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯒꯤꯗꯤ ꯑꯩ ꯈꯨꯖꯥꯏ ꯑꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯅꯝꯃꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗꯗꯤ ꯈꯨꯖꯥꯏ ꯑꯗꯣ ꯂꯩꯔꯝꯈꯤꯗꯕꯅꯤ꯫ ꯐꯅ ꯀꯟꯅ ꯑꯩ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ, ꯅꯪꯅ ꯃꯗꯣ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯁꯨ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯊꯥꯖꯕꯤꯔꯣꯏ꯫ ꯅꯪꯅ ꯈꯨꯖꯥꯏ ꯑꯗꯣ ꯐꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯂꯣꯠꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯍꯥꯟꯅ ꯈꯟꯅꯕ ꯍꯧꯈ꯭ꯔꯕ ꯑꯃꯔꯖꯤꯠ, ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏꯅꯁꯨ ꯅꯪꯅ ꯃꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯤꯕꯅꯤ, ꯅꯇꯣꯝꯇ ꯐꯪꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯦꯡꯊꯤꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯖꯥꯏ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯊꯤꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ, ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯀꯅꯥ ꯀꯅꯥ ꯆꯪꯂꯛꯑꯝꯒꯦ ꯅꯪꯅ ꯁꯨꯝ ꯈꯟꯕꯗ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ, ꯉꯁꯥꯏ ꯅꯨꯄꯤ ꯃꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯄꯥꯟꯊꯣꯏꯕꯤꯒ ꯋꯥꯔꯤ ꯁꯥꯔꯨꯔꯒ ꯆꯪꯉꯛꯄꯗ ꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ, ꯑꯗꯣ ꯅꯪ ꯅꯨꯄꯤꯗꯨ ꯈꯪꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ, ꯈꯪꯉꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯩꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯖꯤꯠꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯖꯤꯠꯅ, ꯁꯤꯔꯣ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝ ꯍꯥꯏꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ, ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯔꯣꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯂꯤꯕꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯎꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯣꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯔꯣꯃꯤꯅ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯣ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ, ꯂꯩꯈꯤꯕꯅꯤ, ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯀꯅꯥꯒꯅꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯀꯧꯊꯣꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ, ꯑꯩꯃꯥ, ꯏꯕꯨꯡꯉꯣ ꯔꯣꯃꯤ, ꯅꯪꯗꯤ ꯀꯔꯤ ꯂꯩꯔꯒꯦ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯀꯅꯥ ꯎꯈꯤꯅꯤ ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ, ꯏꯇꯩꯃ, ꯈꯨꯖꯥꯏꯗꯨ ꯏꯆꯝ ꯆꯝꯕ ꯈꯨꯖꯥꯏ ꯑꯃ ꯅꯠꯇꯦ, ꯃꯗꯨ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯖꯥꯏꯅꯤ꯫ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ 9 ꯃꯥꯡꯉꯨꯔꯤꯕꯗꯨ꯫ ꯑꯗꯨꯅ ꯈꯨꯖꯥꯏꯗꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯖꯥꯏꯅꯤꯅ ꯏꯇꯩꯃꯅ ꯁꯤꯖꯤꯟꯅꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯇꯩꯃ ꯈꯨꯖꯥꯏꯗꯣ ꯄꯤꯊꯣꯛꯄꯤꯔꯛꯑꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯨꯖꯥꯏ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯠꯇꯦꯅꯦ, ꯅꯪꯁꯨ ꯊꯣꯏꯗꯣꯛꯅ ꯂꯥꯏꯔꯕ ꯏꯃꯨꯡꯃꯛꯇꯤ ꯅꯠꯇꯦ, ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯅꯣꯛꯂꯒ, ꯏꯇꯩꯃ, ꯀꯔꯤꯅꯣ ꯏꯇꯩꯃꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯈꯨꯖꯥꯏꯗꯣ ꯁꯅꯥꯒꯤ ꯑꯍꯩꯕ ꯈꯨꯖꯥꯏꯅꯤ꯫ ꯏꯇꯩꯃꯅ ꯈꯜꯂꯝꯕ ꯌꯥꯏ, ꯈꯨꯖꯥꯏꯗꯨ ꯀꯥꯏꯊꯣꯛꯂꯒ ꯌꯣꯟꯊꯣꯛꯀꯦꯒ ꯀꯥꯏꯗꯅ꯫ ꯃꯗꯣ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯒꯨꯟꯁꯤ ꯏꯇꯩꯃꯁꯨ ꯈꯪꯕꯤꯌꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃꯃꯝ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯂꯧꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯌꯥꯝꯗ꯭ꯔꯕꯗ ꯁꯅꯥꯒꯤꯗꯨꯒꯤ ꯃꯃꯜꯁꯤ ꯂꯨꯄꯥ ꯂꯥꯛ 1-2ꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯒꯗꯧꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯂꯨꯄꯥ ꯂꯥꯛ 1-2 ꯑꯗꯨꯃꯛ ꯂꯥꯛꯂꯒꯗꯧꯔꯤꯕꯅꯤꯅ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯍꯤ ꯃꯌꯥꯏ ꯆꯦꯜꯂꯕ ꯈꯨꯖꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯍꯤ 9 ꯆꯞꯅ ꯑꯩꯈꯣꯏꯅ ꯊꯤꯔꯨꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯩꯃꯅ ꯐꯪꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ? ꯔꯣꯃꯤꯅ ꯈꯨꯖꯥꯏ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃꯃꯝ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯗꯨꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ ꯂꯥꯛ 1-2 ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯦꯟꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯝꯈꯤꯗꯨꯅ ꯂꯩꯇꯦ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫
ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯐꯔꯦ ꯐꯔꯦ ꯏꯇꯩꯃ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯏꯇꯩꯃꯅ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯏꯇꯩꯃ ꯍꯣꯏ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯆꯠꯆꯔꯦ ꯈꯨꯖꯥꯏ ꯑꯗꯨ ꯏꯇꯩꯃꯅ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯕꯕꯨꯗꯤ ꯈꯤꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯃꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯂꯥꯏ ꯀꯣꯏꯕ ꯈꯨꯖꯥꯏꯅꯤ ꯏꯇꯩꯃ ꯏꯃꯨꯡꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯊꯥꯡ ꯁꯠꯅꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯖꯤꯠꯁꯨ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯜꯂꯤ ꯈꯨꯖꯥꯏ ꯑꯗꯨ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯒꯤ ꯃꯍꯨꯠꯇ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯑꯗꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯊꯣꯛꯏꯕ ꯌꯥꯏ ꯄꯨꯕ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯅꯅꯕ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯑꯉꯝ ꯇꯥꯟꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯊꯑꯣꯏꯅ ꯐꯔꯦ ꯐꯔꯦ ꯂꯧꯖꯍꯧꯔꯣ ꯏꯃꯨꯡ ꯀꯥꯏꯅꯅꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯑꯁꯤꯒꯨꯝꯂꯕ ꯈꯨꯖꯥꯏ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯈꯨꯖꯥꯏ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕꯁꯨ ꯇꯥꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯅꯥꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯈ꯭ꯔꯦ ꯈꯨꯖꯥꯏ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯔꯣꯃꯤ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯈꯨꯖꯥꯏ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃꯃꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯁꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯔꯣꯃꯤꯗ ꯈꯨꯖꯥꯏ ꯑꯗꯣ ꯊꯥ ꯑꯃ ꯅꯪꯅ ꯄꯥꯏꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯁꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝꯗ ꯋꯥ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯁꯤ ꯑꯗꯨꯒ ꯅꯪꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯈꯨꯖꯥꯏ ꯑꯗꯣ ꯂꯧꯊꯣꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯖꯤꯠ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯣꯃꯤꯁꯨ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯑꯖꯤꯠꯅ ꯄꯥꯟꯊꯣꯏꯕꯤꯗ ꯔꯣꯃꯤꯗꯣ ꯃꯍꯥꯛꯅ ꯊꯦꯝꯂꯝꯂꯕꯅꯤ ꯀꯔꯤꯁꯨ ꯁꯥꯎꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯌꯥꯎꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯈꯨꯗꯛꯇ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯁꯅꯥꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯅꯥꯒꯤ ꯀꯣꯟꯁꯪꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯀꯥꯏꯊꯣꯛꯅꯅꯕ ꯍꯥꯏꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯁꯤꯗꯤ ꯁꯅꯥ ꯑꯁꯦꯡꯕꯅꯤ ꯁꯅꯥꯗꯁꯨ ꯈꯔ ꯑꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯋꯥꯡꯕ ꯁꯅꯥꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯣ ꯑꯩꯅ ꯊꯣꯛꯄ ꯄꯨꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯃꯜꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯈ 1.5 ꯑꯅꯤꯃꯨꯛꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥ ꯑꯗꯣ ꯀꯥꯏꯊꯣꯛꯂꯝꯂꯒ ꯂꯨꯄꯥ ꯂꯥꯈ 2ꯔꯣꯝ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯈꯨꯖꯥꯏ ꯑꯗꯣ ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯝꯂꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯕꯒꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯦ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯂꯨꯔꯤꯕ ꯀꯅꯥꯒꯤ ꯁꯅꯥ ꯁꯥꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯟꯅꯔꯛꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯃ ꯂꯩ ꯃꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃꯃꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯗꯕꯗꯒꯤ ꯀꯗꯥꯏ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯤ ꯁꯅꯥ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨ ꯀꯥꯏꯊꯣꯛꯂꯨꯕꯒꯤ ꯄꯩꯁꯥꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯅ ꯊꯝꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯁꯤꯗꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯥꯏꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯃꯅꯕꯨ ꯄꯥꯏꯔꯕꯁꯨ ꯑꯃ ꯍꯦꯛꯇ ꯌꯥꯔꯕ ꯑꯗꯨꯗꯗꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯩꯅ ꯄꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯦ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯃꯨꯟꯗꯨꯅ ꯃꯍꯥꯛꯅ ꯊꯝꯅꯤꯡꯕ ꯖꯒꯥ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ
ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯍꯨꯔꯥꯟꯖꯔꯛꯂꯒ ꯈꯨꯖꯥꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯣꯏꯅ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯌꯦꯡꯊꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯣꯝꯗꯗꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯁꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯣ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯈꯨꯖꯥꯏ ꯑꯗꯣ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯔꯒꯦ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯊꯈꯤꯕ ꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯇꯥꯡ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯅꯅꯕ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛꯈꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯕꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯈꯨꯖꯥꯏ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯍꯦꯛꯇꯃꯛ ꯍꯥꯠꯇꯣꯛꯂꯒꯗ꯭ꯔꯥ ꯑꯉꯥꯡꯁꯤꯡꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯈꯨꯖꯥꯏ ꯑꯁꯤꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯥꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯏꯗꯅ ꯈꯟꯅꯔꯛꯀꯅꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯀꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯂꯦꯗꯅ ꯁꯤꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯨꯖꯥꯏ ꯑꯁꯦ ꯃꯥꯒꯤ ꯔꯣꯃꯤ ꯍꯥꯏꯔꯤꯕꯗꯨꯗ ꯄꯤꯔꯨꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯁꯣꯝꯅ ꯈꯜꯂꯗꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯣꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯈꯪꯂꯛꯂꯗꯨꯅ ꯅꯍꯥꯛꯅ ꯊꯤꯔꯤꯕꯗꯨ ꯈꯨꯖꯥꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯈꯨꯖꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯂꯕꯅꯤ ꯈꯨꯖꯥꯏ ꯑꯗꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯖꯥꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯤꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯪꯍꯥꯠꯇ ꯍꯥꯠꯅꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯃꯛ ꯆꯨꯝꯂꯦ ꯑꯩꯅ ꯐꯐꯠꯇ ꯀꯔꯤꯅꯣ ꯈꯟꯊꯗꯕꯤꯗ ꯅꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯨꯔꯦ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯕꯨ ꯊꯝꯂꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯕ ꯈꯨꯖꯥꯏ ꯑꯁꯤ ꯏꯕꯥꯅꯤꯅ ꯑꯩꯒꯤꯗ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯃꯁꯤꯒꯤꯗꯃꯛ ꯈꯟꯅꯔꯛꯂꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯉꯁꯥꯏ ꯄꯪꯐꯨꯗ ꯐꯨꯈ꯭ꯔꯦ ꯅꯪꯒꯤ ꯈꯨꯖꯥꯏꯁꯦ ꯃꯤ ꯈꯠꯅꯅꯕ ꯄꯣꯔꯛꯄ ꯑꯃꯗꯤ ꯃꯤꯕꯨ ꯍꯥꯠꯅꯕ ꯄꯣꯔꯛꯄ ꯏꯃꯨꯡ ꯀꯥꯏꯅꯕ ꯄꯣꯔꯛꯄ ꯈꯨꯖꯥꯏꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯛꯂꯨꯔꯣ ꯏꯕꯥꯅꯤ ꯆꯠꯂꯒ ꯄꯤꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯔꯣꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯔꯣꯃꯤꯒꯤ ꯃꯌꯨꯝ ꯂꯥꯛꯂꯕꯗ ꯔꯣꯃꯤꯕꯨ ꯇꯞꯅ ꯇꯞꯅ ꯔꯣꯃꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯔꯣꯃꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯔꯣꯃꯤꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯇꯩꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯄꯤꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯣꯃꯤꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯏꯇꯩꯃ ꯈꯨꯖꯥꯏ ꯑꯁꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯖꯥꯏꯅꯤ ꯉꯔꯥꯡꯅ ꯀꯣꯛꯄꯤꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯏꯇꯩꯃꯁꯨ ꯈꯔ ꯄꯣꯛꯂꯕ ꯃꯥꯜꯂꯤ ꯇꯥꯃꯣꯅ ꯐꯨꯔ ꯃꯥꯜꯂꯦꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈꯨꯖꯥꯏ ꯑꯁꯤ ꯅꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯐꯪꯂꯨꯔꯤꯕꯅꯣ ꯈꯨꯖꯥꯏ ꯑꯁꯤ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯈꯨꯖꯥꯏ ꯑꯁꯤ ꯑꯖꯤꯠꯀꯤ ꯃꯄꯨ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯔꯝꯕ ꯁꯦꯂꯨꯡꯕ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯁꯦꯂꯨꯡꯕ ꯍꯩ ꯁꯦꯂꯨꯡꯕꯒ ꯅꯣꯡꯊꯣꯟꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯟꯅꯈꯤꯕ ꯈꯨꯖꯥꯏ ꯑꯗꯨ ꯃꯁꯤꯔꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯍꯣꯏ ꯃꯥꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ 9 ꯃꯥꯡꯉꯨꯔꯤꯕꯗꯨ ꯈꯨꯖꯥꯏ ꯑꯁꯤ ꯊꯤꯔꯨꯔꯤꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯨꯖꯥꯏ ꯑꯗꯣ ꯔꯣꯃꯤꯗ ꯂꯥꯛꯇꯅ ꯂꯪꯁꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯔꯣꯃꯤꯁꯨ ꯉꯛꯏ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯂꯦ ꯍꯥꯏꯕꯁꯤ ꯔꯣꯃꯤꯅ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯈꯨꯖꯥꯏ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯃꯌꯥꯝꯅ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯄꯥꯏꯔꯕꯗꯤ ꯏꯃꯨꯡ ꯑꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯪꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯈꯨꯖꯥꯏ ꯑꯗꯨ ꯄꯨꯁꯟꯗꯨꯅ ꯆꯪꯈꯤ ꯁꯣꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯨ ꯀꯟꯊꯣꯛꯂꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯀꯣꯏꯆꯤꯡ ꯆꯤꯡꯂꯤꯕꯗꯨꯕꯣ ꯑꯩꯕꯨ ꯋꯥꯔꯤ ꯍꯥꯏꯕꯅꯤ ꯍꯩ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯈꯨꯖꯥꯏ ꯑꯁꯤ ꯍꯨꯔꯥꯜꯂꯨꯔꯤꯕꯅꯣ ꯀꯩꯗꯧꯕꯒꯤ ꯍꯨꯔꯥꯜꯂꯨꯔꯤꯕꯅꯣꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯗꯤ ꯀꯔꯤꯃꯠꯇꯁꯨ ꯈꯪꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯃꯁꯤꯒꯤ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯍꯟꯗꯛꯇꯅꯤ ꯃꯥꯒꯤ ꯁꯦꯂꯨꯡꯕ ꯍꯥꯏꯕꯒꯥꯗꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕ ꯑꯗꯒꯤ ꯅꯣꯡꯊꯣꯟꯒꯥꯗꯨ ꯑꯃꯨꯛꯇꯣꯏꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯈ꯭ꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯃꯨ ꯂꯥꯏꯃꯨꯟꯅ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯔꯝꯂꯤꯕꯅꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯍꯤ ꯃꯌꯥꯏꯗꯒꯤ ꯑꯃꯥꯏꯕ ꯑꯍꯩ ꯑꯍꯩꯕ ꯀꯌా ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯨꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯁꯦꯟ ꯀꯥꯞꯊꯠꯅꯕꯗ ꯑꯗꯨꯒꯨꯝꯂꯕ ꯑꯗꯨꯛ ꯌꯥꯝꯅ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤ ꯆꯥꯕ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯧꯔꯨꯔꯤꯕꯅꯣ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯊꯣꯛꯏꯕꯗꯨꯗꯤ ꯑꯩ ꯁꯅꯥ ꯊꯣꯛꯂꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤꯅꯦ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯑꯩꯈꯣꯏꯁꯤ ꯊꯝꯂꯤꯕꯅꯤ ꯈꯨꯖꯥꯏ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯈꯨꯖꯥꯏ ꯅꯠꯇꯦ ꯌꯥꯏ ꯄꯨꯕ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯈꯨꯖꯥꯏꯅꯤꯅꯦ ꯍꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯈꯨꯖꯥꯏ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩ ꯃꯥꯏ ꯄꯦꯝꯃ ꯍꯞꯇꯥ ꯑꯃ ꯐꯥꯅ ꯊꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯡꯁꯤ ꯁꯤꯔꯝꯒꯅꯤꯗ ꯌꯦꯡꯉꯨ ꯅꯪ ꯁꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯨ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯑꯩꯕꯨ ꯍꯥꯠꯂꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦꯕꯗꯥꯏꯅꯦ ꯍꯣꯏ ꯑꯩꯁꯨ ꯃꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯁꯤꯔꯝꯂꯤꯗ ꯑꯁꯣꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯔꯣꯃꯤ ꯉꯔꯥꯡ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯔꯣꯃꯤ ꯈꯨꯖꯥꯏ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯀꯗꯥꯏꯗꯅꯣꯃ ꯍꯨꯟꯗꯣꯛꯄ꯭ꯔꯥ ꯂꯣꯠꯁꯤꯟꯈꯤꯕ꯭ꯔꯥ ꯑꯃ ꯇꯧ ꯈꯨꯖꯥꯏ ꯑꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯍꯤꯡꯁꯥ ꯌꯦꯇꯝꯕꯒꯤ ꯈꯨꯖꯥꯏꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨꯒꯤ ꯈꯨꯖꯥꯏ ꯑꯗꯣ ꯅꯪꯅ ꯁꯤꯖꯤꯟꯅꯔꯨꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯏꯃꯥ ꯕꯥꯕꯥ ꯄꯨꯝꯅꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗꯧꯔꯤꯕꯅꯤ ꯄꯪꯍꯥꯠꯇ ꯍꯥꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯃꯥꯡ ꯊꯛꯇ ꯃꯥꯏꯕ ꯀꯌꯥ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯡ ꯊꯛꯇ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯇꯥꯃꯣꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯆꯍꯤ 12 ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯪꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯔꯣꯃꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯖꯥꯏ ꯑꯁꯤ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯂꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯂꯨꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄ ꯊꯣꯡꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯐꯨꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯪ ꯂꯩꯈꯤꯕꯗꯨꯗ ꯁꯣꯝꯗ ꯆꯍꯤ 9 ꯍꯧꯖꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯃꯌꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗꯕꯨ ꯆꯪꯂꯨꯔꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯌꯥꯒꯤ ꯏꯄꯥꯛꯀ ꯇꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯈꯨꯖꯥꯏ ꯑꯁꯤꯁꯨ ꯃꯌꯥꯒꯤ ꯑꯣꯏꯕ ꯈꯨꯖꯥꯏ ꯑꯃꯅꯤ ꯃꯤꯇ꯭ꯔꯪꯒ ꯍꯥꯏꯅꯕꯗꯣ ꯃꯔꯝ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯨꯖꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯔꯥꯛ ꯑꯈꯪꯅꯕ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯃꯊꯪ ꯊꯣꯛꯄ ꯍꯧꯔꯛꯂꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯦꯡꯊꯤꯅꯔꯅꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯃꯒ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯈꯨꯖꯥꯏ ꯄꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗ ꯂꯥꯟꯗꯥꯅꯕ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯁꯤꯗꯒꯤꯗꯤ ꯈꯨꯖꯥꯏ ꯑꯗꯣ ꯀꯅꯥꯁꯨ ꯈꯪꯂꯣꯏ ꯎꯔꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯅꯈꯣꯏꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯅꯝꯕ꯭ꯔꯥ ꯑꯃ ꯇꯧꯔꯨꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯊꯪ ꯂꯣꯏꯅꯃꯛ ꯂꯝꯁꯤ ꯁꯤꯗꯨꯅ ꯅꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯍꯥꯠꯅꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯁꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯥꯎ ꯑꯃꯨꯛꯇꯪ ꯐꯥꯎꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯊꯪ ꯔꯣꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯖꯤꯠ ꯑꯃꯔꯖꯤꯠ ꯍꯦꯂꯦꯅꯥ ꯔꯦꯅꯨꯕꯂꯥ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯣꯃꯤꯅ ꯈꯨꯖꯥꯏꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯅꯍꯥꯟꯗꯨ ꯍꯨꯔꯥꯟꯈꯤꯕꯅꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯏꯌꯥꯝꯕꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯤꯟꯗꯣꯛꯂꯝꯂꯦ ꯈꯨꯖꯥꯏ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯨꯖꯥꯏꯅꯤ ꯍꯥꯏ ꯌꯥꯏ ꯄꯨꯕ ꯃꯤ ꯍꯥꯠꯄ ꯉꯝꯕꯅꯤ ꯍꯥꯏ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯋꯥꯍꯧꯗꯒꯤ ꯑꯃꯥꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦꯗꯨꯅꯁꯨ ꯍꯥꯏ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯊꯣꯛꯇꯅꯕ ꯈꯨꯖꯥꯏ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯤꯟꯗꯣꯛꯂꯨꯁꯣꯗꯅ ꯍꯥꯏꯔꯤ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯊꯧ ꯑꯁꯦ ꯍꯦꯟꯀꯠꯂꯛꯀꯅꯤ ꯍꯥꯏꯔꯤ
ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯠꯅꯅꯕ ꯇꯨꯝꯃꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯈꯨꯖꯥꯏ ꯑꯁꯤ ꯄꯥꯏꯕ ꯉꯝꯂꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯨꯖꯥꯏ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯤꯟꯗꯣꯛꯂꯨꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯐꯔꯦꯁꯦ ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯅꯅꯦ ꯑꯩ ꯄꯥꯏꯔꯒꯦ ꯑꯗꯨꯒ ꯊꯥ ꯑꯃ ꯑꯩꯒꯤꯗ ꯊꯝꯃꯒꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯖꯥꯏ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯗꯣꯛꯂꯨꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏꯗ ꯑꯗꯨꯅ ꯐꯔꯦꯗ ꯑꯃꯔꯖꯤꯠꯀꯤꯗ ꯍꯥꯟꯅ ꯊꯝꯃꯁꯤ ꯔꯣꯃꯤꯁꯤ ꯌꯥꯝꯅ ꯀꯤꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯇꯧꯔꯣ ꯑꯃꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯊꯥ ꯑꯃ ꯊꯝꯒꯦꯔꯥ ꯆꯍꯤ ꯑꯃ ꯊꯝꯒꯦꯔꯥ ꯑꯗꯨꯝ ꯊꯝꯖꯔꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯌꯥꯎꯖꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯖꯥꯏ ꯑꯗꯣ ꯑꯃꯔꯖꯤꯠꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯋꯥ ꯈꯟꯅꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯃꯔꯖꯤꯠꯇꯤ ꯈꯨꯖꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯃꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯂꯩꯔꯛꯂꯤꯕꯁꯤ ꯈꯨꯖꯥꯏ ꯑꯗꯣ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯍꯞꯇꯥ ꯑꯃ ꯐꯥꯒꯗꯧꯔꯤꯕꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯐꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯉꯁꯤꯒꯤ ꯄꯨꯡ 12 ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯗ ꯍꯞꯇꯥ ꯑꯃ ꯐꯥꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ ꯑꯃꯔꯖꯤꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯦꯠꯁꯜꯂꯛꯄꯒꯨꯝ ꯀ꯭ꯔꯛ ꯂꯥꯎꯅ ꯃꯦꯠꯁꯜꯂꯛꯏ ꯑꯁꯨꯝꯅ ꯃꯦꯠꯁꯜꯂꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯑꯃꯔꯖꯤꯠ ꯑꯀꯣꯏꯕꯗꯨꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯔꯨꯕꯗ इखंग खंगौदना अमरजित की मनाक्ता मियोय अमा कांग खरोमदगी फुट फावगलई अदुमना खंगलेप लेपखलकप अदुता अमरजित कन्न लावरगा महागना फमुंगदगी चोंथरगा चिनखिनब होनरकपदा कांग थोलगे फावगलकलिबा अमुब सक्ता मदुना अमरजितपु फमुंग अदुदा नमसिल्लगा नहाना करिगिदमक खुजायदु लरुरिबनो हादुना मंगक्षम अदुदा नमसिल्लगा ममित अदो ngsangnangna pangthoklaga अमरजितता वहांग हंगलकली वारी की मापल सुब तांकक मतंग असिदा लोइसिनजरी मथंगी तांकक चिंगा करी कमदोरकपगे हाइबदु मयाम पुन्ना ngaimiनरसी मयामबु अरोइबदा अमुक्का हन्ना खुरुमजरी।